asi numit date 8 June 2026 numit asi maktuda saroi pantomba khun sida Kuki refugee na saroi pantomba mi ising thang ningai laitaba gi moi na kakhat pire adu sem ni kakhat pada moi Kuki na imbus tawra kap khre adu amat sira adu atai na so apan nang khre Kuki refugee bo khoi naga gi jaga da leihan bi ade haba khoi naga mi na mi yam na yaning da ba du condemn da we adu mathakta asiguma phau thori ngai da Manipur na kari gi yengsin da bana mathang da asiguma amuk thor da khoi di khongkan je he da sang thai kani asiguma mathang amuk thora ra ba ai khoi na tau ga da ba se kari no hai ba se naga gi matik tu tau tho kani adu ngasi di gi hauna Kuki refugee da atho ba da naga gi jaga di gi tan tho ga da bani hai ba se charoi ba tong ba na siri ba jaga da naga hai ba mi sing na la ba khola wa chau ba kau tho ba di asi date 8 ki June numit asida akhoi gi charoi pantong bagi part 1 da civilian amabu maral leijadaba amabu ising lauba sing chanba chatpa matamda makhoi Kuki terrorist militant na maral leijadaba civilian bu karigi damak Kuki terrorist na hatpano akhoi gi area da longmai area da leiba akhoi gi naga mayam na yaning daba phongdok sari Kuki terrorist mafam masidi tanthokadabani government na akanba action lobiu haibasi nupi tarap tigi akhoi area digi naga akhoi whole naga digi akhoi na yaning de haibasi haininge ngasi asigumba da government na action lobi da dradi karamba matamda akhoi zatbu karigi recognize tawdabra akhoi all naga tribe na yaning da ba phongdok chari ngasi gi numit haibasi digi civilian mara leijadaba civilian bo karigi damak hatpano Kuki terrorist khwaidagi hingjaba phattaba saitan gi wakhan jangba adugumba midok government na tanba action lobi gadabni makhoi bo tanthok piu akhoi gi area digi leihanba yade haibasi akhoi all naga tribe women wing digi haijaningi ngasi digi Kuki haibasi hatkadabni tanthok kadabni haibasi akhoi apambani